BJP na su chatnariba Kuki Lalhoulup Singda electoral politics Touduna thabakta onthokpa ngamloidaba Thajaba kaya Pirubadagi makhoigi mathakta karigumba amatta Ngangba Ngamdabani haina National People's Party NPP ke National Vice President Joykumar leingakta maral shirakli ngasi naurem thongda leiba party asigi state office pangthokpa paugi mifam amada wafam asi phongdokladuna Joykumar da hai matam khara irang taptharingai manungda chief minister masamakna prime minister Manipuri lakpagi mathau tade Tha Taruki Manungda Irang Loshingani Haikibu Wafam Adu, Maitei Sibel Lueraba Matung Irang Loigata Libra. Irang Ase Anoba Mayon Amadan Lagtuna, Drone Dagi Bomb Tadaraktuna, Akan attack Jatarak Liba Asida, Chief Minister Natangtu Leitaba Purakani Haibase, Miyamna Wahang Tongdarakli. Amarom da Kautruk da Handak Toki Batadok Ado. Hana Mafam Aduda Kul Ngaklamba Volunteer Sing Lautok Kraba Matung da Jatarakibani. Mafam Adudagi Kul Ngakpa Volunteer Lautok Le Hairabadi, State Force na Kul Ngahan Gadabani. Manipuri irang asi haujukti atopa leibaki khut yawre haibase mayek senglabu wafamni maram aduna irang asi center da thengnanaba takshin gadabani loidana kuki militant singe drone attack kamdawna ngakthokani haibase ningthina khangba special force tharaknaba center da takshin gadabani haina Joykumar na makha takhi sugi ground rule che thugaidana chalalagadi there's no problem adu sugi ground rule thugaireba sigi maram karai digino kai deino masidi yam sena habda sidi अखोइना सुंगानी नार्को टेररिज्म गिनी अदुगिनी अदागिनी फनेयामना हाइने अदु आइगी ओपिनियन ददी सि नार्को टेररिज्म सु नत्ते मसिगी हुजिक लेबो प्रॉब्लम जे थोकिबे क्राइदि थोकिबना दा बीजेपी ना इलेक्टोरल पॉलिटिक्स ता सुदे लेबो कुकी मिलिटेंट ग्रुप सिंग से सिजनरुबा प्रॉमिस में आमम तरुबा मदगी थोलपा कानो प्रॉब्लम नि मसिगिदि आइनो थोदो खेंदोन हाइड्रगसु हेमंत बिसासमने इरंबा चिठी अदु तबदा तब मयाममा लेबाक ममांग पुथोंगरगबनि पाउगी मिफम अदुदा Joykumar na makha tana hai handak pangthokiba lok sabha mikhalda Congress ke MP ani thakiba adu Congress party na thakiba nate Manipuri oiriba phibam asida awanba ama purakpa ngamgani haina khanbadagi miyamna makhoi ani MP oina thakibane Haujiti Manipuri MP ani amade Congress Party na tawrakliba thabak asida miyamgi apenba oidre BJP na ngamdre haiba thabak ase Congress na ngamgadaba leirabade madu thabakta onthokhaninge Haujiki fibam asida kuki furup ke mioi singa wari sanaba ngamgadaba ase Congress Party khaktane maramdi handaki MP election aduda kuki furup ke mioi ayambana Congress Party da vote pike memorandum pishin ba khaktana irang asigi warushin purakpa ngamloi haina Joykumar na makha tana phongdoke MP anisu कोई हम आशा चाहूँ तो आई सामने था कि पार्लियामेंट गांव में खोपता कोई MP ने कोई लेमजे तू नती कोई न पामे थे सीगी लुबा तीरबा चंदा सिरे मोइसु ngang tong ne ba hai ke tong ni kano da che national news da thoga ngang be yai aduna tana kano da su moina ne unaraga prime minister defense minister unaraga leiba Manipuri city internal aggression natre external aggression habu oirabani aduna external aggression oirabani na city defense ministry na intervene to bunto masi takai bi hai se tawak taw laudi ba adu ngasi kari dong tumina leithoi si le ko yaning de koi party yaning de कोई पार्टी से हेल्प तौरमनी मोय काब खोप तौब मतमदा कोई तौरमनी अदु कोई ने एक्सपेक्टेशन तौदो अनी सिरु वालेबा